Mama, kakak nuôi cái này YouTuber nụ video không vậy? Niduni maya masigi disi ama tubalo sanjare. Hello ma'am, good morning. Ado ngasi se nongala baina ngasi se mita di sinu mitni duduna ai se dum ayu ke ngaki chalon bagi sigi dress dum se chare ba ngale di mathang mathang hoi chi hoi chula ani khoi da chawina ma chula ani duna se dum mathang hoji hinjang na bi sem na ko na hairu ko semi bhamon chula ye chak thongi hai thong dei tawri do ma'am adum yeng halak ke mathang mathang ai video se chona bai hinjang na bi siju kari grang wala ubajing do soi मैम चानुंग तौरंगाइदा सुंसुंग तौना मीटिंग खले ए दो तिंग खला अपनीना ए ड्रेस होंदोक चरगे आइना ड्रेस होंदोक चरगे से से सिगन नमु लुपो हैतरा बोन तरा पुर पाखंग ताई ना ngang do tai oi selfie lau si hai do chen che lei ba rosni ai ya selfie lau si hai do chen che lei ba nu shi de ne ai ya si kana no se kana no tu selfie de post to ro se selfie de post to ro kamai post to wi kamai post to wi ba ai tau choi tau aku tadi cuma itu hai brand ya sana cuma na ten sih mana ada मैम सेम साबा मैं लाइक तादे मारे को अदुदुगी सेम साबा कना तौरी फकन थाना खोतना खोदा चौसु थोंरेबा ससमी मैम ले ए नुसियोना 아이네 셀피 남시 라와 해도 젠셀 이거 산으로 보다 깡깡이노 पैसा कन्ना खोमजनजरी खोमजनबो लोइनागरे yang खोमजन लैगो मैम मोगी लाइक ताब्रा हैब्रो केनो तो लोइसलेबो लोइसलगा हुजि लाइरु कटबदो अदो लाइरु कटबदुगी आर्टी तौरिबदो तौबदो लाइरु मंगा ओरमद्रे मयाम हाइदि लाइरु अनि खकने मिना हापचरगा हाफहलगने खंगब्रा तो लाइरु तरेट ओहलेबा आती तौब लोरे तो चालुक थारेबको अदो मैं वारोप जादे ए वीडियो से दु मयाम दा येहन बजाबा मतेंग मतेक ओइना थांगाचरे कइनो हादा आई सिगैसिगा वीडियो लौना लेबदो हाइदि वाखल यामना नुंगाइतबा हाइतारे आइगी थबक होइबनिना ताकनाग्रे दो मी से चालोइदो माले अदुगा मयाम चाक तो लोरगा ngahak famini aise famamini bako kwa chagena mayam ga faminaraga wari taramini aduga ngahak leraga moi chatnabagi tawre aduga akhoi inamagi mamola iya papa la iya badu thindokpo na thonga da thoklai ni hujik ini mana sauro ke dong ba phaya du khangya du sauro ni pe ke dong ka sauro na ro ini lawai da phai da yam phaje nang ke tau je nu lawai da phai yong da ngang wan chama an dai ra ngang chama li ngang cái bị thúc cái này chỉ để sao để đứa nào có chuyện này bà mà kakak nuôi cái này YouTuber nụ video không vậy anh này hay bố này làm tuần đô đi mà tôi này thôi gì mình đi đồ này không được hay khoi hoji han ge tawri ai han da ba ya de bam thabak le hore aduna ai dress hong do ge han na ba gi mang le ne na da mang khare mang ka to ni ai di khang na ban thok lai li tho le yo nang mani na मैम ने ओए अखोय थिनो बथोलैने बको दुगा गिदि अखोय गाड़ी तोंगा सम चटले हेलो मैम अखोय जुम थुंगा बको दुने लाखबदा चिचे गाड़ी दा लाएबा नदी चिचे क्वानजु दा चतोयबा दु कोइना लाएबा को लखे पुरोन दगी दुना ने ए इसा चट पेनी इनु नुंगाइ दबदो
ꯑꯣꯅꯤꯡ ꯑꯣꯅꯤꯡ ꯇꯧꯅ ꯍꯥꯏꯗꯤ ꯀꯩꯅꯣꯝ ꯇꯧꯅ ꯂꯥꯛꯄꯗꯣ ꯑꯗꯣ ꯌꯨꯝꯗ ꯌꯧꯔꯛꯄꯒꯅꯦ ꯑꯩ ꯁꯨꯝ ꯐꯃꯨꯡꯗ ꯇꯥꯔꯦ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯑꯩ ꯇꯨꯝꯕꯁꯤꯅ ꯀꯣꯡ ꯉꯥꯎꯃꯟꯈꯤꯗꯅ ꯑꯩ ꯇꯨꯝꯃꯒ ꯍꯧꯖꯤꯛꯇ ꯍꯧꯒꯠꯂꯛꯏꯁꯤꯅꯤ ꯑꯗꯨꯗꯨꯅ ꯑꯩ ꯈꯔꯕꯨꯗꯤ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯎꯒꯦ ꯇꯧꯕꯅꯦ. The next day. ꯍꯦꯜꯂꯣ ꯃꯌꯥꯝ ꯉꯔꯥꯡꯗꯣ ꯑꯩ ꯚꯤꯗꯤꯑꯣ ꯃꯈꯥ ꯇꯥꯅ ꯂꯧꯕ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯉꯁꯤꯁꯦ ꯅꯣꯡꯉꯥꯜꯂꯕꯅꯤꯅꯀꯣ ꯉꯁꯤꯁꯦ ꯑꯩꯅ ꯁꯇꯔꯗꯦ ꯑꯣꯏꯕꯅꯤꯅ ꯑꯩꯁꯦ ꯂꯥꯏ ꯈꯨꯔꯝꯒꯦꯅ ꯂꯥꯛꯄꯅꯦꯕ ꯑꯩꯅ ꯈꯜꯂꯤꯅ ꯀꯩ ꯉꯔꯥꯡꯁꯦ ꯁꯤꯕ꯭ꯔꯥꯇꯤꯅꯤꯅ ꯇꯧꯔꯝꯃꯅꯤꯅ ꯑꯗꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯍꯥꯗꯦꯕꯁꯤꯗꯤ ꯉꯁꯤ ꯇꯧꯔꯝꯃꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯂꯥꯏ ꯈꯨꯔꯝꯒꯦ ꯊꯣꯛꯂꯛꯄꯁꯤꯗ ꯃꯣꯏ ꯁꯤꯕ꯭ꯔꯥꯇꯤꯅꯦꯅ ꯀꯟꯅ ꯂꯥꯏ ꯈꯨꯔꯝꯅ ꯇꯧꯔꯝꯃꯦ ꯑꯗꯣ ꯑꯩꯈꯣꯏ ꯏꯕꯣꯛꯁꯦ ꯌꯦꯡꯉꯨꯅꯦ ꯅꯍꯥꯟꯅ ꯐꯝꯗ ꯇꯥ ꯂꯩꯔꯝꯃꯤꯅꯤ ꯃꯥ ꯂꯥꯏ ꯈꯨꯔꯝꯕꯩꯗꯃꯛꯇ ꯍꯧꯒꯠꯂꯒ ꯂꯥꯛꯏꯕ ꯃꯌꯥꯝ ꯑꯗꯣ ꯑꯩꯁꯨ ꯁꯤꯕ꯭ꯔꯥꯇꯤꯁꯦ ꯈꯨꯔꯝꯃꯦꯅ ꯈꯪꯗꯕꯅꯤꯅ ꯑꯩꯅ ꯍꯩꯔꯨꯛ ꯈꯔ ꯄꯨꯔꯛꯄ ꯂꯥꯏꯗ ꯀꯠꯇꯕ ꯑꯗꯨ ꯄꯨꯔꯛꯑꯒ ꯂꯥꯏꯗ ꯀꯠꯆꯔꯦ ꯑꯗꯨꯒ ꯈꯨꯔꯨꯝꯖꯔꯦ ꯍꯥꯏꯗꯤ ꯑꯩꯒꯤꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯗꯤ ꯑꯩꯒꯤ ꯅꯨꯃꯤꯠꯇ ꯁꯨꯃꯥꯏꯅ ꯑꯩꯒꯤꯅ ꯃꯍꯥꯗꯦꯕ ꯈꯨꯔꯨꯝꯕ ꯐꯪꯖꯕꯁꯦ ꯑꯗꯣ ꯑꯩꯒ ꯆꯥꯎꯅ ꯀꯟꯅ ꯁꯣꯟꯅ ꯈꯣꯠꯅ ꯇꯧꯔꯤ ꯑꯩꯅ ꯁꯣꯝꯗ ꯀꯦꯟꯗꯜ ꯆꯨꯕꯤꯔꯦ ꯃꯣꯝꯕꯇꯤꯠ ꯀꯔꯤ ꯀꯔꯥꯡ ꯊꯥꯟꯕꯤꯔꯦ ꯑꯗꯨꯒ ꯐꯣꯂꯥꯁꯦ ꯑꯃꯨꯛ ꯇꯣꯠꯇꯅ ꯈꯣꯠꯇꯅ ꯃꯌꯥꯝꯗ ꯑꯃꯨꯛ ꯌꯦꯜꯂꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯄ꯭ꯔꯁꯥꯗꯤꯁꯦ ꯁꯨꯃꯥꯏꯅ ꯂꯥꯗ ꯇꯧꯔꯒ ꯌꯦꯜꯂꯦ ꯑꯗꯨꯒ ꯃꯌꯥꯝꯗꯁꯨ ꯌꯦꯟꯕꯤꯔꯦ ꯑꯗꯨꯒ ꯑꯩꯁꯨ ꯆꯥꯔꯦ ꯆꯥꯔꯨꯔꯦ ꯂꯥꯏ ꯈꯨꯔꯨꯝ ꯂꯣꯏꯔꯕꯅꯤꯅ ꯑꯩ ꯌꯨꯝꯗ ꯍꯜꯂꯛꯑꯦ. ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯁꯤꯕ꯭ꯔꯥꯇꯤꯅ ꯂꯥꯏ ꯈꯨꯔꯨꯝ ꯈꯣꯠꯂꯝꯅ ꯂꯣꯏꯔꯛꯄꯗ ꯑꯩꯈꯣꯏ ꯌꯥꯝ ꯊꯦꯡꯉꯦ ꯑꯗꯨꯒ ꯇꯣꯞ ꯇꯨꯔꯦꯕꯀꯣ ꯁꯤꯁꯦ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛꯀꯤ ꯍꯌꯦꯡ ꯑꯗꯨꯗꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯣ ꯉꯁꯤ ꯇꯨꯔꯒ ꯂꯣꯏꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ. ꯁꯤ ꯇꯣꯞꯁꯤꯒꯤ ꯗꯤꯖꯥꯏꯟꯁꯦ ꯃꯥꯅ ꯑꯉꯥꯡꯗꯨꯅ ꯍꯥꯏꯔꯝꯕꯗꯣ ꯍꯥꯏꯗꯤ ꯈ꯭ꯋꯥꯡꯗ ꯏꯂꯥꯁꯇꯤꯛ ꯄꯥꯟꯕꯤꯌꯨ ꯍꯥꯏꯕꯀꯣ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯡꯗ ꯏꯂꯥꯁꯇꯤꯛ ꯄꯥꯜꯂꯒ ꯐꯟꯗꯣꯛꯍꯟꯕꯤꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯑꯣꯅ ꯍꯥꯏꯕ ꯑꯗꯨꯅꯤ ꯃꯌꯥꯝ ꯂꯣꯏꯔꯒ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯑꯒꯦ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯇꯣꯞꯁꯦ ꯀꯃꯥꯏꯅ ꯑꯣꯏꯕ ꯍꯥꯏꯗꯣꯀꯣ ꯑꯗꯨꯗꯤ ꯇꯨꯔꯒꯦ ꯑꯩ ꯍꯧꯖꯤꯛ ꯁꯤ ꯄꯨꯔꯥ ꯗꯤꯅꯥ ꯑꯃ ꯆꯪꯉꯅꯤ ꯃꯌꯥꯝ ꯉꯥꯏꯃꯤꯟꯅꯁꯦ ꯁꯨꯝ ꯎꯆꯔꯛꯀꯦ ꯇꯨꯕ ꯂꯣꯏꯔꯒ ꯃꯌꯥꯝ ꯂꯣꯏꯔꯦ ꯐꯨꯔꯤꯠ ꯇꯨꯕ ꯇꯣ ꯍꯣꯔꯦꯟ ꯑꯉꯥꯡꯗꯣ ꯀꯧꯔꯅꯤ ꯑꯗꯨꯒ ꯂꯤꯠꯁꯜꯍꯜꯂꯅꯤ ꯑꯗꯨꯒ ꯌꯦꯡꯉꯅꯤ ꯑꯗꯨꯒ ꯈꯤꯇꯪ ꯆꯥꯎꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯁꯦꯝꯕꯤꯔꯅꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯁꯤ ꯑꯃ ꯇꯨꯕ ꯂꯣꯏꯁꯤꯟꯖꯔꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ. ꯑꯗꯣ ꯃꯌꯥꯝ ꯐꯤꯁꯦ ꯇꯨꯕ ꯂꯣꯏꯔꯛꯄꯗꯀꯣ ꯁꯟꯗꯥ ꯇꯥꯔꯦ ꯑꯗꯣ ꯁꯟꯗꯥ ꯇꯥꯔꯕꯅꯤꯅ ꯃꯣꯏꯒꯤ ꯋꯥꯜꯄꯦꯄꯔꯅꯦ ꯈꯪꯉꯕ ꯑꯩꯉꯣꯟꯗ ꯆꯦꯜꯍꯜꯂꯦꯕꯀꯣ ꯍꯥꯏꯗꯤ ꯃꯣꯏꯁꯦ ꯍꯥꯏꯗꯤ ꯅꯞꯈꯤꯔꯣꯏ ꯇꯥꯏꯜꯁ ꯀꯔꯤ ꯀꯔꯥꯡ ꯅꯞꯈꯤꯔꯣꯏ ꯑꯩꯅ ꯑꯣꯔꯗꯔ ꯇꯧꯕꯤꯔꯒ ꯄꯣꯠꯁꯦ ꯂꯥꯛꯑ ꯃꯇꯨꯡꯗ ꯉꯁꯤꯁꯦ ꯊꯕꯛ ꯁꯪꯕꯁꯤꯒ ꯃꯥꯃꯣ ꯊꯕꯛ ꯁꯪꯉꯦ ꯍꯥꯏꯁꯤꯒ ꯅꯞꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯀꯧꯔꯛꯑꯦ ꯑꯗꯣ ꯏꯕꯥꯅꯤ ꯇꯧꯅ ꯍꯧꯖꯤꯛ ꯅꯞꯇꯣꯏꯅꯦꯕꯀꯣ ꯃꯌꯥꯝ ꯁꯤꯁꯦꯅꯤ ꯅꯞꯅ ꯈꯣꯠꯅ ꯇꯧꯈꯤꯒꯦ ꯑꯗꯨꯒ ꯃꯈꯥꯗꯅ ꯁꯤꯁꯦꯅꯦꯕꯀꯣ ꯋꯥꯏꯠꯀꯤ ꯁꯤꯝꯄꯜꯗ ꯅꯞꯈ꯭ꯔꯦ ꯉꯁꯥꯏ ꯇꯧꯏ ꯇꯥꯏꯁ ꯅꯞꯈ꯭ꯔꯦ ꯇꯥꯏꯁ ꯑꯇꯥꯡꯕꯅꯤ ꯇꯥꯏꯁ ꯑꯇꯥꯡꯕ. ꯇꯥꯏꯁ ꯑꯇꯥꯡꯕ. ꯑꯗꯨ ꯃꯌꯥꯝ ꯑꯩꯁꯨ ꯀꯟꯅ ꯅꯞꯅ ꯈꯣꯠꯅ ꯇꯧꯔꯤꯉꯩ ꯁꯔꯛꯇꯨꯒ ꯉꯁꯥꯏꯒꯤ ꯐꯤ ꯂꯧꯕ ꯑꯉꯥꯡꯗꯣ ꯂꯥꯛꯑꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯃꯉꯣꯟꯗ ꯂꯤꯠꯁꯜꯍꯜꯂꯒ ꯃꯌꯥꯝꯗ ꯑꯩ ꯍꯧꯖꯤꯛ ꯌꯦꯡꯍꯜꯂꯛꯏꯁꯤꯅꯤ ꯃꯌꯥꯝ ꯐꯖꯩ ꯐꯖꯗꯦ ꯀꯃꯦꯟ ꯇꯧꯔꯛꯑꯣ ꯌꯥꯝ ꯄꯛꯆꯈ꯭ꯔꯦ ꯑꯉꯥꯡꯁꯤꯒ ꯑꯩꯁꯦ ꯑꯃꯨꯛ ꯄop ꯇꯧꯅ ꯂꯥꯛꯑꯦ ꯑꯗꯨꯒ ꯂꯥꯛꯑ ꯃꯇꯨꯡꯗ ꯑꯃꯨꯛ ꯅꯞꯅ ꯈꯣꯠꯇꯅ ꯇꯧꯔꯦ ꯑꯗꯣ ꯐꯅ ꯌꯥꯝꯅꯗꯤ ꯅꯞꯆꯔꯛꯑꯕꯅꯦꯕ ꯂꯣꯏꯗꯣꯔꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯏꯁꯇꯤꯀꯔꯁꯦ ꯂꯣꯏꯒꯤꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯇꯅ ꯑꯩꯈꯣꯏꯅ ꯃꯄꯨꯝ ꯑꯣꯏꯕꯉꯩꯗꯤ ꯍꯥꯟꯅ ꯅꯞꯊꯣꯛꯑꯦ. ꯌꯥꯝ ꯐꯖꯔꯦ. ꯀꯔꯤ ꯔꯨꯝ ꯀꯤꯆꯟ ꯔꯨꯝ ꯀꯔꯤ ꯔꯨꯝ ꯍꯥꯏꯕ ꯏꯅꯦꯝꯇꯣꯟ ꯀꯤꯆꯟ ꯔꯨꯝꯁꯦ ꯌꯥꯝ ꯐꯖꯔꯦ. ꯃꯣꯏꯁꯦ ꯌꯦꯡꯉꯣ ꯀꯃꯥꯏꯅ ꯂꯧꯊꯣꯛ ꯌꯦꯡꯉꯣ ꯃꯐꯤ ꯍꯣꯡꯗꯣꯛꯇꯃꯥꯏꯅ ꯀꯤꯆꯟ ꯀꯔꯤꯅꯣ ꯂꯧꯈꯠꯂꯨꯅꯦ ꯁꯦꯝꯗ ꯈꯨꯠꯅ ꯇꯛꯄꯅꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯦꯗ ꯐꯤꯗꯩꯗꯤ ꯁꯨꯃꯥꯏꯅ ꯔꯥꯡ ꯑꯣꯏꯕꯅꯤꯅ ꯄꯨꯔꯥ ꯇꯥꯏꯁ ꯃꯑꯣꯡꯗ ꯑꯣꯏꯔꯦ. ꯐꯥꯏꯅꯦꯜꯂꯤ ꯃꯌꯥꯝ ꯂꯣꯏꯔꯦ. ꯌꯦꯡꯕ ꯂꯥꯛꯅꯔꯤ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ. ꯊꯣꯏꯕꯤ ꯀꯨꯅꯥꯝ ꯂꯣꯠꯂꯤꯁꯦ ꯌꯦꯡꯉꯣ. ꯑꯁꯤꯅ ꯃꯈꯥꯗ ꯆꯣꯠꯄꯒꯤ ꯅꯞꯄ ꯌꯥꯗ꯭ꯔꯦ ꯑꯗꯨꯗꯨꯅ ꯃꯇꯦꯛ ꯈꯛꯇꯪ ꯑꯣꯏꯅ ꯅꯞꯄꯦ. ꯑꯗꯨꯅꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯐꯪꯅꯔꯁꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯔꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯦꯟ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯀꯃꯦꯟꯁꯨ ꯇꯧꯕꯤꯔꯝꯃꯣ. ꯕꯥꯏ ꯕꯥꯏ.